이안바. 그리 뻥노. 숨매. 준메이디. 헨토비도 이행블라메. 그리. 루홍네 하이. 마코이 야나크레. 까나가. 아미 캡틴네 하이. 노노. 노. 레리 콤바 이 레리 ngayda. 헨토이비 까나다 술 홍바 야로이. ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯕꯗꯤ ꯃꯔꯟ ꯃꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯨꯝ ꯃꯀꯩ ꯂꯧ ꯏꯪꯈꯣꯜ ꯌꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯄꯥꯝꯖꯕꯅꯤ 이칠 이나우 땐 이칠 이나우 따라하네 ꯄꯥꯝꯖꯕꯤ ꯃꯁꯨꯡꯂꯥꯡꯒꯤꯗꯃꯛ ꯑꯩ ꯑꯃ ꯌꯥꯏꯕꯤ ꯃꯥꯡꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯌꯦꯔꯨꯝ ꯑꯃ ꯀꯥꯏꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ 이안바. 이run구모랑나 니 아미 캡틴노 마나부 야로네. 포토가 펄. 이안바. ꯅꯪ ꯏꯁꯤꯡ ꯆꯠꯀꯦꯔꯥ ꯑꯃꯥꯡꯕ ꯆꯠꯀꯦꯔꯣ ꯅꯅꯥꯗꯁꯤꯡꯗꯣ ꯃꯨꯟꯅ ꯇꯥꯎ ꯂꯥꯏꯔꯤꯛ ꯈꯣꯝꯕ ꯑꯩꯅ ꯆꯥꯛꯊꯦꯛꯄꯤ ꯃꯥꯕꯨ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯡꯁꯤ ꯂꯣꯡꯉꯨꯞꯅ ꯇꯥꯜꯂꯒꯦ ꯂꯣꯡꯉꯨꯞ ꯇꯥꯜꯂꯒꯦ ꯍꯦꯟꯊꯣꯏꯕꯤ ꯐꯥꯒꯦ 헨토비 파게. ꯍꯦꯟꯊꯣꯏꯕꯤ ꯐꯥꯒꯦ ꯍꯦꯟꯊꯣꯏꯕꯤ ꯐꯥꯒꯦ ꯍꯦꯟꯊꯣꯏꯕꯤ ꯐꯥꯒꯦ 헨토비 파게. ꯍꯦꯟꯊꯣꯏꯕꯤ ꯀꯣꯂꯦꯖ ꯂꯣꯏꯈ꯭ꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯗꯃꯤꯁꯟ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯔꯛ ꯑꯁꯤꯗ ꯃꯥꯕꯨ ꯍꯥꯏꯕ ꯆꯪꯁꯜꯂꯦ ꯍꯥꯏꯕ ꯆꯪꯁꯜꯂꯛꯑꯕꯅꯤꯅ ꯋꯥꯔꯣꯏ ꯄꯣꯠ ꯍꯩꯖꯤꯡ ꯄꯣꯠ ꯃꯊꯪ ꯃꯊꯪ ꯄꯨꯁꯜꯂꯛꯑꯅꯤ ꯊꯕꯛ ꯆꯦꯠꯁꯤꯟꯅꯈꯤꯅꯤ ꯑꯗꯨꯅ ꯃꯌꯨꯝꯗꯒꯤ ꯗꯥꯏꯔꯦꯛ ꯐꯥꯕ ꯇꯥꯏ ꯃꯁꯤ ꯃꯃꯥꯡ ꯃꯇꯝꯗ ꯆꯠꯅꯔꯝꯕꯅꯤ ꯌꯥꯝꯅ ꯁ꯭ꯇꯦꯟꯗꯔ ꯂꯩꯕ ꯅꯨꯄꯤ ꯈꯨꯆꯦꯅꯤ ꯃꯁꯤꯒꯤ ꯃꯃꯤꯡ ꯁꯒꯨꯟ ꯇꯧꯕ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯁꯥꯕ ꯅꯣꯡꯃꯩꯁꯤꯡꯁꯦ ꯐꯤꯂꯝ ꯀꯥꯡꯕꯨꯒꯤꯅꯦꯃꯤ ꯃꯈꯣꯏ ꯁꯨꯇꯤꯡꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯈꯔ ꯊꯨꯅ ꯊꯤꯜꯂꯣꯅ ꯇꯥꯛꯄꯗ ꯂꯣꯏꯔꯦ ꯏꯌꯥꯝꯕ ꯑꯩꯉꯣꯟꯗ ꯑꯩ ꯊꯕꯛ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯃꯥꯏ ꯄꯤꯗꯣꯏꯅꯣ ꯀꯃꯥꯏ ꯄꯤꯗꯣꯏꯅꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯇꯝ ꯀꯛꯇꯅ ꯁꯨꯇꯤꯡ ꯊꯤꯡꯖꯤꯜꯂꯦ ꯑꯩ ꯑꯗꯨꯗꯤ ꯀꯔꯝꯕ ꯂꯨꯛꯀꯤ ꯃꯤꯡꯗ ꯊꯤꯡꯖꯤꯟꯗꯣꯏꯕ ꯂꯨꯞ ꯑꯝꯇ ꯄꯜꯂꯨꯅꯨ ꯀꯅꯥꯅꯅꯣ ꯊꯤꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯍꯧꯕ ꯇꯥꯕꯅꯤ ꯋꯥꯏꯔꯤꯕ ꯐꯤꯖꯣꯜ ꯄꯥꯏꯔꯤꯕ ꯑꯁꯥꯕ ꯅꯣꯡꯃꯩ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯐꯪꯅꯕꯅꯤ I love you ꯍꯦꯟꯊꯣꯏ I love you ꯍꯦꯟꯊꯣꯏ Come on Low ho ha ho ha ho ha Kay naman babong tawag is dia. Kay nun si dia. Hey, 통항동 Kanano siya? 갑카이 lagi At si di. Lagi kumba ni mo babong. Kunay ka tawag lain he. Mo Ira! babong. Kaya ako si Trino mo yung tawag siya. Mo babong. Ay! Kay no. Kay no na kasi po. Kay no halaga. Kay no na kasi. Ay! Talay kong ba? Kayo nang tawag siya? 따다 꼽이노 마음을 꼽자게 자희는 농동 캣나와 nga ba? At ba ito rin mo? Namay din kayo daw! ꯆꯥꯛ ꯆꯥꯗ꯭ꯔꯤꯒꯩ ꯑꯌꯨꯛꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯒꯩ ꯄꯥꯈꯪꯉꯩꯗꯨꯅꯤ ꯃꯥꯃ ꯃꯥꯃ ꯅꯆꯥꯅꯨꯄꯤ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯍꯦꯟꯊꯣꯏꯕꯤ Kanino? Ay sa ano piko soy dia. Isa like University jaki. ꯆꯤꯟ ꯊꯤꯕꯤꯅꯨꯗ ꯏꯅꯦ Ine kay na. Hanubo! Hagdong lamboy ba man bo? ꯃꯥꯅꯤ ꯑꯩꯗꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅꯤ ꯕꯦꯕꯦꯠ ꯃꯆꯥ ꯅꯆꯥꯅꯨꯄꯤ ꯏꯁꯦ ꯆꯥꯎꯕ ꯉꯥꯏꯖꯔꯤꯕ Lady Combo! 마마 Kanino? Nang naiisado sa ating yan ibisimaw! 마마 Kaya 들으니? 마마가 이니가는 담미람을 런툼 마얌세 마시기 마뿌 아이 오이자닝바 까리기노 마마가 이니가는 아이가 아야바 암따 야우다나 헨토이 비부 타자비람 리버시보 와팜시다 아이 하라 야르카니 칼리브라 Ang mo babo? Kamdaw ya. Kanga bro. Kay da bo. Nupi niya bida bo. Bakang sari. Nang, lai kay ta ka khongoy na han ge nang.
콩고이나비로 굴 레카이시다 아이부 나샤누비가 콩고이나비로 구름자리 이놈 구원이나 아두네바 아두마이 하라하라 톨아디 까얌 파레 낭기 군도 파랭부 ngamjaba yato komla amasung gumlaba taba tabaraba chimban momon minokto thamoi sida yoksilai aikoina laisi nang lau laini lao aikoigi mang thana chatlaro lao ba Boyton! ei mi tani ni eish ai na huji kidudi khang chao chao wi ningure ad mai no odi kaya ngai lao cha si lao eish nangi khutna nungshi na sholok pa sidi momol lao na tandan pai bai wan विराट की मसी नुपा की जोकना द्रौपदी की काद चंगुबदा भीमना काउथोरकपदो निंसिंग बई वानीदा नंगी नतुंगदि कनाम लेते नंगी खोंगना नुसीना सोलकपनी आई खंग नाबीदेदा लाओ चसी 이거 몸 내가 어떻게 나올 몸이 깜짝이야 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 위 에이 강해서나 이 눈에 Hey, 이베마! 에이 랑 속도! 싹 시동돌아 속대거나! 세 पाखंग सरी लारी खोमने पिरम बसेने 하이도 하리바 थंबोगी मथंद पुक्सबी मसानुपी एंथोई बिदो लंबीदा नमदन लोहंग थोबियो सिनी कहीं आंगदुदी हाइना सिंगनरे हाइदाइने होय हाइना सिंगनबा गातन थुंगनबा नतेने एंथोई बि लौना बोनबदने मा थादरी सेंसे याम जानी होय दे बोतसु सेल पिबो मिदा थादखि सेल बु फंगनि हायबदि लुंग थोकपिसि गइनो तो जुमद्रा 아이디나 요리 마콩 킹바도 아도 너무 어저라겠고 너희 와리지데 야옹 아무로 아이 안강 피 मसीदी सेल फंग तो अपंग अपंग रमनी होने अपंग stop ꯑꯩ ꯂꯝꯕꯤ ꯊꯥꯗꯣ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯅꯪꯕꯨꯅꯤ ꯀꯩꯗꯧꯕꯒꯤ ꯐꯥꯗꯣꯏꯕ ꯎꯗ꯭ꯔꯣ ꯀꯣꯛꯇ ꯎꯞꯄꯤꯁꯦ ꯁꯦ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯇꯨꯄꯤ ꯅꯠꯇꯤꯌꯦ ꯃꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯀꯧꯋꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯕꯗꯤꯅꯦ ꯑꯃꯨꯛꯁꯨ ꯆꯩ ꯆꯥ ꯇꯥꯕ ꯅꯌꯨꯝꯅꯤ ꯈꯟꯗꯅ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯅꯪꯒ ꯃꯥꯟꯅꯕꯤꯗ꯭ꯔꯒ ꯆꯩ ꯆꯥꯅꯤ ꯀꯥꯏꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯗ꯭ꯔꯕꯤ ꯅꯪꯕꯨ ꯑꯩꯅ ꯂꯝꯕꯤꯁꯤꯗ ꯂꯨꯍꯣꯡ ꯊꯣꯛꯄꯗ ꯀꯅꯥꯅ ꯀꯟꯕꯤꯅꯤ ꯍꯅꯨꯕ ꯅꯪꯕꯨ ꯑꯩꯅ ꯌꯥꯕꯤꯅꯤ ꯈꯟꯕ꯭ꯔꯣ ꯅꯕꯨꯡꯉꯣ ꯀꯧꯗ꯭ꯔꯤꯉꯩꯗꯅꯦ ꯂꯝꯕꯤꯁꯦ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯦꯡꯉꯦ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟꯗꯨꯔꯣ ꯑꯗꯨꯗꯤ ꯑꯃꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈꯨꯗꯥꯡ ꯇꯥꯞ ꯋꯤ चानरे लेकिन के दो चानरे अस अमु कौरे लेकिन के दो चानरे तारे हे नंबर 2 तरुबने पुंकौदा कौई कोकसाकपे 왜 공아니요 चिल्लो रजिला ओए
ꯉꯁꯤꯗꯤ ꯅꯪꯅ ꯁꯛꯁꯦ ꯐꯅ ꯑꯗꯨꯝ ꯌꯦꯡ ꯅꯨꯡꯉꯥꯏꯅꯦ ꯃꯃꯤꯄꯥꯜꯗꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯀꯧ 또! 영닝제! 너희 미 사파버싱식이 뭐 독담어가 개독되노 프랙티스 떠오르가 미는 볼리도 까리기노 짝얌 짠나버니네 나 치공디 한가함과 옥통과 짜게 하라카니 한가함더니 레모고다 봐 어이 옥 짜라가 산 나쁜 법만 안 받는나 노이리도 미는 푸나브로 ꯏꯌꯥꯝꯕ ꯏꯌꯥꯝꯕꯗ ꯀꯥꯎꯊꯔꯛꯈꯤꯕꯗꯨꯗ ꯑꯁꯥꯕ ꯎꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯆꯦꯜꯂꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯗꯤ ꯏꯃꯥꯅꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯔꯝꯕ ꯂꯣꯅꯤ 아이씨 아 로얌 ꯈꯪꯕ꯭ꯔꯣ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯊꯧꯅ ꯃꯅꯥꯛ ꯅꯛꯄ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯍꯦꯟꯅ ꯁꯥꯎꯔꯒꯅꯅꯦ ꯑꯉꯥꯡ ꯑꯣꯜꯍꯜꯂꯤ ꯀꯣ ꯁꯤꯁꯨ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯝꯕ ꯂꯣꯅꯤ ꯃꯤꯡꯒꯧ ꯏꯌꯥꯝꯕ ꯀꯧ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯀꯧꯕꯩ ꯋꯥꯅꯤꯀꯣ ꯏꯌꯥꯝꯕ ꯆꯍꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯕꯨ ꯑꯉꯥꯡ ꯅꯣꯏꯅ ꯇꯥ ꯂꯥꯏꯔꯤꯛ ꯀꯨꯝꯕꯒ ꯇꯤꯟꯅꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯏꯄꯟꯗꯧ ꯀꯧꯕ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯄꯥꯅꯗꯤ ꯑꯩ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗ ꯆꯍꯤ ꯍꯪꯉꯛꯀꯅꯨꯗ ꯍꯦ ꯄꯤꯄꯤ ꯃꯆꯥ ꯆꯥꯎ ꯉꯥꯏꯔꯤꯕꯅꯤꯅꯦ ꯍꯦꯟꯊꯣꯏꯕꯤꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯦꯡꯒꯥꯅꯤ ꯑꯩꯗꯤ ꯁꯛꯁꯨ ꯀꯣꯔꯤꯌꯥꯟ ꯍꯦꯔꯣꯕꯨ ꯃꯥꯟꯅꯦ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯌꯥꯔꯛꯑꯗꯕꯅꯤ ꯀꯔꯤ ꯉꯥꯔꯤ ꯃꯥꯟꯕ ꯅꯪꯅꯁꯨ ꯀꯣꯔꯤꯌꯥꯟ ꯍꯦꯔꯣ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯁꯛꯅꯦꯅ ꯉꯥꯔꯤ ꯑꯄꯠꯄ ꯍꯦꯛ ꯃꯥꯜꯂꯅꯤ ꯍꯩ ꯆꯠꯊꯣꯛ ꯉꯥꯔꯤ ꯑꯄꯠꯄ ꯍꯦꯛ ꯃꯥꯜꯂꯅꯤ ꯍꯩ ꯆꯠꯊꯣꯛ ꯏꯌꯥꯝꯕ ꯃꯈꯣꯏꯒꯤꯁꯤ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯃꯥꯜꯂꯤꯅꯦ ꯂꯐꯣꯏꯒꯁꯨ ꯌꯥꯝ ꯌꯥꯎꯏꯅꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯦ ꯄꯥꯡꯒꯟ ꯀꯟꯅꯕ ꯈꯔ ꯆꯥꯊꯣꯛꯁꯤꯔꯥ ꯂꯥꯎ ꯆꯥꯊꯣꯛꯁꯤ ꯌꯥꯏꯅꯦ 나 바비 ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯍꯩꯃꯥ 바비 ꯍꯩꯃꯥ 시리 온디야 바비 거기서 뭐 미는 우드로 떠있어 뭐 바비 미 우드로 내려 살로